Manipur Top Trending News na tungan ba reliable source hindi ko charga. Matamatang oiba maru oiba ipaw sing tatuk khang jari. Ngasigi maru oiba headline da Delhi da chakiba singna Union Minister unaba hokre paung ngai ba ta tori. Ai hak siraga Manipur kangani hairabadi sigani tijenda ningomba. Chief Minister Yumnam Khensana haidokiba wa ngak pagi firal mamai chungphalakle Manipur da laiba miyoi sing maru ina maitei sing hingada male hairi maitei ne kangkoi phauduna khonglo palhoduna chatpa houre Celsius kidamak Imphal East District ki enumerator supervisor amata training logri Nivedita Jenims ki middle sing thamlakiba haksang taruk laingak paiba singi yumda thinjinbagi khongjang chanchilpa yai Nagami sam taruk hakiba justice panghandaba numit chamani surakpada Jenims ki middle sangda solidarity prayer meeting pangtupa hokre pau sanduk pijari ahanba pauda Delhi da chakiba singna Union Minister unaba hokre hairi Manipur lenga ki uwangangloi anina tha sigi taragani panda paumi singa phongdok laduna state asida Celsius pangtok singaida NRC jana hanbina ba taksiluna bagi damak Delhi da MLA sing team ama chatlagani haina laktoki bagi matung inna haujek Delhi da leiba BJP Manipur Pradesh ki NRC amasung Celsius committee gi mihut singa ngasi Union Textile Minister Giriraj Singha ga unaduna wari sanakre paw asigi matung ina BJP Manipur Pradesh ki warep matung ina committee asina Celsius ki mangoina NRC jana hanaba taksilakibadi ngasi nungthil pung mangaga makhairom tarpada Union Minister ga unaduna wapam asi phongdokibani haidi Panbe abadi Delhi ki MLA singi khongchata BJP Manipur Pradesh ki NRC amasung Celsius committee ki convener su oriba party asigi ke Sarat Chandra su ahan ba khongchata MLA aniga loinana Delhi ki damak Imphal thadokibani amaromdana ehak siraga Manipur kangani harabadi sigani tijendani ngomba matam khari ki mamangdagi campaign for justice and fair delimitation Manipur da Celsius 2026 pangtokringaida NRC hana chanhangadabani habagi demand tawduna akan ba khongjang singchang silakibagi makha tarpada tha asigi taraga taret amasung taraga nipan ga lonaba ahing nongyaida pung nifuga nipan gi general strike chansilakra matungda porong part PS na lokalaba case amaga mari lenana JFD gi convener police station sida lakna bakha lakre police station asin angarang BNSS ki ek 179 gi makhada convener tijenda ningomba apopalai kijaba and iboton common okram juthek pu PS asina register duna lokalaba case FIR number 240 bracket A 2026 under section 189 189 2 191 2 351 1 351 2 221 ga mari lena ngasi ayupung taraga makhaida PS asina lakna na police station asigi officer in charge na notice ama pirak kibani hari PS asigi mari lena na police ki maiketegi lakna na ba khalakpadagi makna ngasi JFD ga jaminarli ba loop singi mute taraga nipa na saba khutpu amaga lena police station asida chalro matung da mahak na pawmi sing da hai case FIR number chama da chama palabasu akiba kari sulite sangsilakba khongjang asile pa ki damatani hairina pandam phangri phawak sangsin kegani amasung Niyamasu ninghan nabiganu ehak siraga Manipur kangani haibati ai sigani hainasu pawmising phungdorom amoromda yamna nungaiba paw ama haigati Chief Minister Yumnam Khensana haidokiwa wa ngakpagi firal mai chungphalakle hairi Manipur hingada malakle kuki sina attack tawkada malaktre maitina kangkopi phawduna khonglogduna chatpa hore hairi mapunsi loisilaklaba taraga dise suba Manipur Legislative Assembly bu suspended animation thamlaga President rule talaringaida Union Home Minister Amit Shah na akan bayathang tawtharpadagi matam adugi Manipur gi PR lengakna state asigi National Highway singda free flow free movement to hanaba akan bathabak pakhalak khrabasu National Highway number 2 Imphal Dimapur lambida chatlubada khongjangloi ama nongmaina paduna siki amasung CRPF na sinaba gari mai thadokpadagi mai papangam khiraba matungda February 2026 tagi Chief Minister oil ba Yumnam Khensana haidokiba wa ngakpagi firal mai chungkhalakle hairi May 2023 dagi khanghoduna hawkiba tamthiraba Manipur gi kalu masel gi lal khudong chabalawduna Kangkopi district ki Kukigi singna National Highway number 2 thingjiduna thamlakibada latna highway asida maitai singna chatok-chasin yadnaba chahi ahum hena lerklab matung asidagi highway asida passenger puba bus ani amasung winger manga tatkinaba Manipur hinglagani haibagi thajaba phongdorakli thasigi nipanda Chief Minister na pangthukiba Kangkopi district headquarter da chatuna anoba project khara sangakiba kharagina urep tamkiba thoromda highway asida mahoksagumna pulupungna maki sing chatok-chasin tahungani haibagi wafum laukokibani Chief Minister Kaktanatana Thorum Aduda Saruk Yakiba Deputy Chief Minister Nemsa Kibgen amasung Saitugi MLA Hakolet Kibgen su microphone paiduna Chief Minister gi wafam asibu makoi ani dasu miyamda lautokibani Chief Minister amasung mahaki Deputy Chief Minister amadi MLA na hongdoki wafam asi karamba matamda thabakta onthokadagi haina miyamna khawrang ngainaglingai charakta ngasi khanghodana Imphal gi Kumalampakta lariba Interstate Bus Services Terminal dagi Tourist bus ani amasung passenger winger mangada punna passenger chamaga
kunga mga tongduna Imphal dagi Dimapur faurga Guwahati fauba chatkre hai. Census ki damak Imphal East District ki enumerator, supervisor amasung training tokiba leitri hai. Manipur NRC sana handuna mitop handok triba fauba Manipur census pangthokpa yaroi haiduna miyamna akan bakhongchang changsilapatagi census ta mathau pangthokataba enumerator amadi supervisor sing training pangthoknaba leblak labasu district ayamba singdadi mathang yaithongnarakle Imphal East ki oina ngasi fauda enumerator supervisor amata training people leitri haina district asigi Deputy Commissioner Nivedita Laren Lakpamna phongdorakre Campaign for Justice and Fair Delimitation gi makhada miyamna NRC chana handringaida census kamari lenaba thabak amata pangthokpa yaroi haiduna masida mathau pangthokataba enumerator supervisor singi training center singda thomjenduna pangthok halaktaba amasung demand sibu taksinduna pung nifuga nipangi general strike khongjang phawa sangsilaklaba matungda training pangthoknaba principal census officer na leblaklabasu cancel tawbo yorpagi matangda Porompata leba district asigi deputy commissioner ga khanana unarubada wa masima na ngorkibani video si pagdala so kilang kibawa so mapigani channel si sibidina share amadi subscribe ko bibi damo hanya tan thar ko kondosari amadi makatalaman di sebata dengan ojek